Assalamualaikum Bapak. Waalaikumsalam warahmatullah. Bapak kailan tangin? Ano? Mi ayambana maipakpapamne. Adubu paktasi kariyo. Yam fajaba wahangni. Mai pakpa haibasi ko si karigumba pot amabu achieve tawba. Karigumba aigi hope ama asama adu achieve tawba hasil tawba adu mai pakpa ko. Adu itaragdi pot ama phangdribasi hasil tawba ngamdrisi karigino haibadu. Mayam ama pakthok chawthona wari haibe adu short ta ai point ani khata haibe. Si point ani khaksi adana bhavta bataragadi mai pakpa se 100% paane. Mayam ama study tawdana mayam pakthok chawthok trasu yare. Point ani khak. Point ani di kaino amanabu mehnat tawba wadiba. Ko mehnat tawba wadiba haibtai. Ani suba amana thabak tawba ki tarika chumdaba. Ani si sandok na take ko mehnat mapung phadaba mehnat tawba wadiba haibdi. Thamna khudam oi naira kanda nangna thabak ama chatke na hairo journey ama destination ama. Destination chatpa kanda hangna mafam si yaudre. Yaudaba si ko mai paktre ko. Yaurakan mai paktre ko. Yaudre si kaigino nangda chatpa yaw wadiba ko. Khongthang wadiba. Ana step wadiba. Amara ha kanda nahanga sidagi Mayang Pandai Impan Pucat lain kalau ni. Mayang Pandai Impan Pucat pasi minat nipu canggih. Gari ni cat peganda. Minat nipu si traffic kan cila su yang kai canggih biaya. Minat humpu tu canggih biaya. Minat humpu tu ihana canggih agak di. Padu kari no yaudre hai rane ko. Yaudre si kari no hai kanda ikon. Cat pawat ni pakau ni. Mafam dia yaudre mina. Adu ikon na magi effort si loy thokraba. Ko chatpa ki si wali si ai di minat humpu phare de impan yaw pho si hoji pho di yaw bi are minat ni phut chang mane adu minat humpu yaw sala al si di yaw bi are ken hairak pa matam jida ma yaw di yaw driya adu oitar ga di ma ki lambi si la le ma na impan de chatpa si di minat ni phut chang bani adu go minat humpu drive tar abani minat humdra drive tar abani adu phau de yaw da tar ga di ma si traffic yang chilla so mahausa gi experience ki matung inna Yau from di thua abane ba adu yau drisi kai non ma labi la le aran ba lambi de chat khre ba adu ne ma yau drisi no mo na hair kan da ikoina laik pa ba ngang sing gi hairo ko adu college da gi mark si phangna ba haina mana effort pi ribni mehnat kana tar ga laik si pa jare ne adu mana pass ta udap tar ga di ma ki laik pa ba gi tarika se la le adu ma gi laik pa bi tarika se fajana chumi Adu ai si pass tau de ai si first class phau de hai taragadi market effort wadi aduna in short ta hani ngi kaina na kwanda thabak amma tawada mai pak na bagi damakta polam ani khatane bi ngadash amana market effort mehnat market mehnat si kayam na matik chana pi bano hai aduga amma ani subamana market thabak tawagi tarika si chunggadabni amagdu mehnat su matik chana pi gadabe karimaman mehnat si wat taragadi market thabak to mai pak Saya lambi si cat pakana yaudri hari se mahal na sagi khongthang wat ye khongthang do aina yau pham thoe na har ga magi kano do matam do loi ki tara ga di maga magi thabak to gi tarika la le chak thong in khalo chak thong se mundri se mai tha ba wat le aduna ne ba mundri se mun pham thoe da asam ko ye mai tha ga le se hai tara ga di ma ki mai tha ba gi tarika do la le aduna ani khatane ba le ge dar se mana thabak to gi effort hai ba ma Thabak tawagi tarika hai bama effort sim masu fadana mapung phana piraba aduga thabak tawagi tarika sim su fadana chuman mataraga di inshallah 100% mai pakane ya ko bhat tai ko inshallah Jazakallah.